Zomi singi separate district P3 Power MLA Balte Leron San Kiroi Hana Balte family na Pondokre Hade. Actress amana karigumba social media amadi mapanda thorokpa matamda karigumba akauba phirol amadi yengbada nungaitaba phirol set chaduna thoraklabadi nupi adugi Aadhaar card ban tauba amadi social media account sing delete taugani haina India gi President Draupadi Murmu na phongdokre haina social media singda viral oirakre. Adubu Press Information Bureau PIB gi fake check ki matungina President Draupadi Murmu na sunguba statement pi kebalaite haina fake check tauduna thadatore viral post se aranba post ni haina phongdorakre. OC tadubigi mathakta action lokhanaba DGP da taksan khre Senapati district ki manung chana leiba tadubi police station ki officer in charge na national highway da lakliba truck sing da ki logi wangma se lobagi thabak ta senai haibagi matangda Senapati district truck owners association na police officer transport tawbaga loinana mahaki mathakta matik chaba action lokhatpiyo haina ngarang Manipur ki DGP da aiba serol pisin khre Senapati district truck owners association ki grievance Sel ge convener masung Senapati district truck drivers union gi president ani na khuyek piraga Manipur gi DGP da garang pisin ki bawaka cherol amagi matungina tadubi police station gi officer in charge inspector S Lamkosat ki gena police station asi phauduna charliba truck sing dagi luona yadaw maongda sel khongkat pada yawi hiram sigamari lenna Senapati district ki ASP da hawkiba sahi 2025 ki September 27 da formal oina wakat ki basu laikre adubu haid bathaba si charliba February tha sigi tarani thoida amuk loona yadaw maongda sel khongkat pagi thaba se amuk makha tana tawre habagi wakpham tare hade asuguma thawng asi makha tana du maksa tharakko taraga di Manipur Police Department ta miyamna thamlamba thajaba du mahalakane asuguma lo kaina sel khongkat pasina truck driver sing amade gari mapu sing da yamna chauna awaba khudong sadaba kya ama mayak na halek mamangda Senapati district ki ASP da haiba OC sing mathakta khudakta action lokhatuna numit tarani gi manungda transport tawbiko haibadusu haujuk phawbu tawbidana lakle maramaduna hirama sigi matangda DGP na yingsinbiba ga loinana atuba matamda OC sigi mathakta action lokhatpiyo maduna taba taraga di democratic oiba khongjang kya ama changsilakpa yai haina su ngarang DGP da pisin ke basero sida palli haide PM yauna minister sing unakiba CM Khamchan hatkhre BJP MLA sing ga ngasi wa khanaga dawri haide Chief Minister oina wasak lawraba matungda Prime Minister Narendra Modi amasung Union Minister sing unaruraba Chief Minister Y Khamchan ngarang nungthel Imphal da halakhiba galonana ngasi kaisampata leba party office da BJP MLA singa punna unaduna wa khanana ba thawrang tawkhre Chief Minister Y Khamchan na hawkiba February 18 da New Delhi da chatuna Prime Minister Narendra Modi amasung Union Home Minister Amit Shah yauna center gi lusingba kya unaduna Manipur da santi hanjinaba amasung sakha thawrang gi matangda wafam kya khanaruraba tungda Chief Minister ngarang nungthel Imphal da halakhibane Delhi da Prime Minister amadi Union Minister singda natana BJP gi national leader sing su unakhiba Chief Minister na Imphal da halaklaba matung thakhai ama helaklaba popular government ki ministry sai sauthoklaba yai haina thajanarabasu haujumaki oina sauthopagi phibam udabaga loinana laikhai tadre thasigi marida Y Khamchan bu Chief Minister oina wasak lawkhibaga loinana mahak loinana Deputy Chief Minister ani Nemsa Kipgen amasung Losi Dikho amadi Cabinet Minister ani Gobidas Konthawjam amasung KS Lokenbo wasak lawkhibane Tangkhul sing Kuki singa mari pumba tanagadabane hana tangkhul nagalong na phongdorakre Land rights ta karikama hiram amatada yasanaba tawroi tangkhul naga sing Kuki singa lenaramba mari pumba tanagadabane hana tangkhul nagalong na tangkhul singda khanghan khre tangkhul nagalong gi thadroko cherol amana hai tangkhul CSO singna phurukhudima kapunna ingna sikna nungsi chana na hengminana ba phirep lawduna lakpane khongthang khudima klamda masida tangdulai taba porakna ba honaduna lakpane adumonamak naga singi lamgi phangpham thokpa hakki matangda di kedangda tumina leiroi hana palladuna naga sing pungning phathaba sibu ason bani haina lana wahan tokpiroi da bani hairakle hadak talitana musung masiga tainariba naga singna khundaba mafam singda chatharakliba hingsa gi thawong sing asia kanamong da condemn su tawrakle tangkhul nagalong gi working committee gi serol aduna hai hawkiba February 8 ki numidang waram da tangkhul khunja ama bu ha na bu hanaram khiba laikre hawkiba February 9 da Kuki militant singna
Sarkapung Kunda, Sangsilak Laga Yum Kulum de May Tadoklamke, Masikaloidana, no Mayran Kiami Tabama Pumsing the Capsula Puhiwa Pumsing, Zero Aduda Pondokle, Zero Aduna Makatana Hai Makatana Talibatasi Kulum Doida Sanakai Tel, Manaki Lungtar Sing Sang Pareng May Tadoklam Kiba, Kuki Kola Pibasingna, Aseng Om Siko Kunjama, no May Sindol the Fara Pukiba, Hokiba, Numitra Nipane, the Su Group Singikada, Singa Central Security Force ki Mamang Maktada, Pong Kolai Pirate Satli Hana Paladuna, Masimak Su Agreement Kungau Nabane, Su Kemta Ladibasing Aduda KNB Gumba Foreign National Militant Sing Su, Yawi have a wapam tamlakle, Loyana Central Armed Force na Kuki Singa, Loktuna Nagasinga Yumai Tabagi Tong Satarakpa, Akanamo on the Yaninda Pongdokle, Aduguma Taudoka General Singi Matak the legal action Lokanaba Maso Nagasing Kundaba Mapamse, the deployed Tauribasing Loktoki Gadabani Hana Pongdokle, Takul Kunzasing the Kuki Singa, Hana Lenaramba Maripuna Makudatake, Kaktatnaba Akano Wapam Tankiade. Census Tagi NRC na Hanaba Kanana Krehade. NRC update Tauramatung census Tawabane, Hyper Team the Civil Society Organization CSO Kalipa Masinduna, 1-day technical consultation on the plan of action of upcoming census 2027 Hyper Tauram Ama, Garang Lamper Pata Labor Department of Statistics Ki Conference Hall the Pangtokre, Manipur Yauna Indagi Tongan Rumapam Sing the Tanka and it talk the census exercise Pangtok number 0 Tolokoda, Manipur Oina di Tongan Belup Sing the NRC update Tauraga, census the corner Pangtok Nabu Wapam Tamnarakpa Marakta, Narangi Kanat Nabagi Tauramadu, Pangtokibane, Tauramaduga Marilena CSO Kangli Paki Wangaloi, Santa, Nakon Pondroku Matungina, 2011 gi census the Mau Maram Purul, Paumata Asihana Block Tauraga, Tamkibadu, Registrar General of Indiana Yakibane Amade, Maduda Label Loop Hosting Adugi Data, Marilena Documents Sing Adu Media, Panelists Sing Amade, Columnists Sing Lapuna. Kaminanaba Yanabagi, sensitization gi Tauramasi, Pangtokpani Hari, sensitization program asi Loramatung Miam the census Kimatang the Kangan Bayabakia, Samna Harabada, Club Singer meeting Tauba, Mediaga Paminaraga Miam the Kangan Badugumba Tabaktoram Sing by Kanabagi Ahanba Kongtang Oina, sensitization gi Tauramasi, Pangtokpani Haiba Wapam Santa Nahakona Tamlakle. Loina na Manipur da maram chadramadi moong tadana missing amasung kun masing hegalakwa sinik tina khangdoklaga lamdam masigi yelong missing kana no khangdok tuna census tharabadi asengwa census oigadabana hana NRC tawduna mitop sing khangdok si have wapam sing asigi khana nainaba adu thamna khe haide Yaksang numit mangani hendoklaga tabal songba yaroi hana anul na phongdorkhre moirang AC da leirba laisabi singa yaksang numit mangani gi tabal songbada inat ki phijo selaga songgadabane yaksang numit ni hendoklaga tabal songba yaroi hana apunba nupi lob anul Moirang Braski President and Manitombi ki Serol amana phongdorakle Serol sina makhata na hailamdam sida thokleba phurup anigi lan sina maram oiraga miyamna sel thunggi awaba mayaknadi laibak miyamna thengnariba awaba kyasi yengduna laisabi amadi angang singna yaksang kumai gi lambi da thawri thatuna sel niba toklase laisabi singna songba thabal marakta transgender nupi sabi singna Tabal Zongba Yakshin Bigano, Masina Maring Maranga Tohale, Laisabi Singla Tabal Sinbada Lamdam Sigi Hosek Oidiba, Semitlon Gi Pibam Yenglaga, Sel Sangdana Sinana Bahonagadabane, Ben Party Music System, My Taliba Singnaso, Awaimal, Anyamba Mamal de Lobio, Hadiba Wapam Sing Asigi Mayokta, Kanagumba Singla Tabak Taurabadi, Lup Asina Sapsaba Tabak Lokat Kane, Umayasida Ka Heba Irang Taurosi Hana Sero Sinamakatare, Hui Namigi Kong Purakre Hadi. Simla da leba hospital amagi manakta mapulay taba hui amana macindami gi khong ama chiktuna koichatuna laibagi angakpa video ama tholakre madugi matang da thijinbada thodo ado medical was disposed tawbada sathi na thausa daba ama oiramkhre Simla gi Samiyana da leba government na chalaiba Atal Institute of Medical Super Specialities ki premises manakta hui aduna migi kakthalaba khong ama chiktuna pubo utpa video adudagi authorities na thijinba Amasa Taba Hawkre, Tizilaki Badu Hawkiba Sagos Numita Hospital Aduda Surgery Aduda Masagi Sahi, Homfumato Shuraba, Atar Singi Kong Kaktaki Haba Kambangam Kre, Kaktalaba Kong Adu Hospital Adu Storeroom da, Envelop Magimanung the Hablaga Tamke, Amasung Madu disposed Taukinaba Sanitation Agency the Kangatke, February Kununito Nitokaba Numita Staff Aduna Store Dugi, Tong Adu So Lonsen Bakarum Ke, Tanka Karada Huyaduna Storeroom Adugi Manung da, Sanki Amasung Kaktalaba Kong Adu Siklaga, Puki have
हाइबसी इंक्वायरी अदुदा फंखे सुपर स्पेशलिस्ट इंस्टीट्यूट अदुगी मैनेजमेंट हौकिबा सैनिटेशन सुपरवाइजर अमसुंग सैनिटेशन वर्कर सिंग द थौदो अदुगी मतांगदा सो कॉज नोटिस थोखरे हारे खा नोंगसुप पाकिस्तान द मिलिटेंट सिंगना इमुंग अमगी मी तरुक कातुना हालम लहारे अहुमना सोकले हारे ngarang Pakistan ki kha nongsup thangbada laiba Balochistan province da yum amada masak khangdaba khulai paiba nupa kharana nongmai kap sinduna khut tharambada imung amagi mi taruk si kremati atopa ahumna sopan nangkhre haina police na phongdokhre thaudo se case district ki buleda tehsil na konba mafam da thokibani mafam adu khut tharamliba myosing adu yum adada atar kham laitana nongmai pangkap ta kapsin ke amasung mortar round amasu kapsin ke maduda nupi sing amasung angang yauna mi taruk si ke hana police ki paus nam khatare soklaba singdu manang nakpada leba hospital amada pukhat ki kharadi aruba phimam da lakana ri haide provincial minister for planning and development Mir Zahur Ahmad Buledina attack adubu condemn tawkhre ma sumi har me pulsata ki badu gidamak athingba thamkhro militant group Balochistan Liberation Army bu mara sidur sai khre hade panduna lairakkiba tourist lisingani ga satrat hena kan khre hade paksana untabana maram oiduna is Sikkim gi Songolek manakta panduna lairakkiba tourist lisingani ga satrat hena kan khre hana official singna ngarang phongdokhe official singdugi matungina sera thangnaba awangba singi mafam singda paksana untabana maram oiduna lambi phauna dabadagi tourist singa tu gari chawnga ga nifuma thoida 15 mile amasung Songolek ki marakta panduna lairakibani makoina hai ki tourist singa du panduna laibagi pau phangbaga loinana authorities na khudakta rescue operation chathake gari puna maka loinana panduna lairakiba tourist lisinga niga satret kontra taruk asoyangam yauduna saphaba mafam da puthorakiba loinana operation adu ngarang numidang loisile hana makoina phongdokle marasida tourist singa amasung tour operator singna weather department ki advisory singa na satnaba tourism department na khangai khre hade